Hello ma'am, ma'am nungayin po kaman tawringi ma'am na sige vlog sidi aiga ko jijega lemon chaba udone lemon chaba is without reaction cha do ne bako na thum na morok ke me ode bida lemon do ta maku galo na pro sasan do ne aduga gi reaction ma chira masu to bo yaro da bne bako habdi mami sin bagi reaction amu to bo yaro mami sin ba pisum suk tok pa du mana reaction amu to bo yaro bako adu mana reaction to bata di ꯆꯦꯗ ꯄꯥꯎꯗꯔ ꯈꯪꯗꯦ ꯄ꯭ꯂꯦꯠꯇ ꯄꯥꯎꯗꯔ ꯈꯔ ꯊꯝꯒꯅꯦꯕꯀꯣ ꯑꯗꯨꯒ ꯃꯃꯥꯏꯗ ꯎꯞꯁꯜꯍꯟꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯔꯤꯌꯦꯛꯁꯟꯗ ꯇꯧꯔꯛꯄꯗ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯅꯥꯅ ꯉꯝꯃꯦ ꯍꯥꯏꯕꯗꯣ ꯋꯤꯗꯥꯎꯠ ꯔꯤꯌꯦꯛꯁꯟ ꯇꯧꯗꯕ ꯉꯝꯕꯗꯣꯀꯣ ꯍꯩꯁꯦ ꯆꯥꯔꯒ ꯌꯥꯒꯨꯝꯕ ꯇꯥꯔꯗꯤ ꯌꯦꯡꯁꯤ ꯀꯩꯗꯧꯋꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗꯨꯗꯤ ꯍꯜꯂꯣ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯃꯌꯥꯝ ꯆꯠꯂꯦ ꯑꯩꯈꯣꯏ ꯆꯤꯆꯦꯗꯣ ꯑꯩꯈꯣꯏ ꯆꯦꯂꯦꯟꯖ ꯇꯧꯍꯧꯔꯅꯦꯕ ꯁꯤꯒ ꯂꯩ ꯁꯤꯒ ꯂꯩ ꯄꯥꯎꯗꯔ ꯑꯗꯣ ꯃꯌꯥꯝ ꯆꯦꯂꯦꯟꯖ ꯍꯧꯔꯒꯦ ꯋꯤꯗꯥꯎꯠ ꯔꯤꯌꯦꯛꯁꯟ ꯆꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯆꯤꯆꯦ ꯍꯥꯟꯅ ꯆꯥꯔꯣ ꯄꯨꯟꯅ ꯆꯥꯁꯦ ꯄꯨꯟꯅ ꯆꯥꯗꯤ ꯀꯅꯥ ꯌꯦꯡꯗꯣꯏꯕ ꯄꯨꯟꯅ ꯆꯥ ꯀꯦꯃꯦꯔꯥꯅ ꯌꯦꯡꯒꯅꯤꯅ ꯀꯃꯥꯏꯅ ꯇꯧꯗꯅꯁꯨ ꯁꯤꯜꯂꯅꯤ ꯌꯥꯝꯅ ꯍꯧꯔꯒꯦ ꯃꯃꯤꯠ ꯀꯨꯞꯄ ꯌꯥꯗꯦ ꯄꯤꯁꯨꯝ ꯁꯨꯇꯣꯛꯄ ꯌꯥꯗꯦ ꯔꯤꯌꯦꯛꯁꯟ ꯑꯃ ꯇꯧꯕ ꯌꯥꯗꯦ ꯁꯤꯟꯕꯒꯤ ꯃꯀꯨꯁꯨ ꯆꯥꯗꯣꯏꯅꯤꯀꯣ ꯁꯤꯟꯕꯅꯗꯤ ꯂꯣꯏꯔꯝꯗ꯭ꯔꯕꯅꯤ ꯍꯦꯛ ꯔꯤꯌꯦꯛꯁꯟ ꯇꯧꯕꯗ ꯄꯥꯎꯗꯔ ꯃꯃꯥꯏꯗ ꯃꯀꯨ ꯆꯥꯗꯕꯤ ꯃꯀꯨ ꯆꯥꯗꯣꯏꯅꯤ ꯃꯀꯨ ꯆꯥꯗꯣꯏꯅꯤ ꯍꯥꯏꯒꯤꯅꯤ ꯃꯥꯅ ꯃꯀꯨ ꯆꯥꯗꯕꯤ ꯀꯥꯏ ꯁꯤꯁ Krem, krem nerede? Krem, krem. ꯀꯌꯥꯝ ꯐꯖꯅ ꯆꯥꯏꯅꯣꯅꯦ ꯑꯃ ꯅꯪ ꯕꯥꯔꯤ ꯂꯣꯏꯔꯦ 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 ꯄꯥꯎꯗꯔ ꯃꯥꯒꯤ ꯃꯃꯤ ꯀꯨꯞꯀꯔ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯄꯥꯎꯗꯔ ꯁꯦ ꯄꯥꯏꯔꯣ ꯅꯪ ꯑꯩ ꯄꯥꯎꯗꯔ ꯇꯧꯗꯤ ꯅꯪ ꯍꯥꯟ ꯆꯥꯊꯣꯛꯈ꯭ꯔꯦ ꯎꯠꯄꯒꯤ ꯋꯥꯅꯦ ꯅꯉꯣꯟꯗ ꯁꯦ ꯇꯧꯔꯅꯤꯅ ꯑꯩ ꯅꯤꯡꯉꯤ ꯅꯤꯌꯣꯝꯁꯦ ꯕꯅꯥꯔꯒ ꯌꯦꯡꯒꯅ ꯅꯠꯇꯧꯔꯦ ꯌꯥꯏ ꯅꯪ ꯎ ꯐꯪꯉꯔꯣꯏ ꯅꯪ ꯃꯃꯤꯡ ꯆꯨꯝꯕ꯭ꯔꯣ ꯆꯨꯝꯗꯕ꯭ꯔꯥꯗꯣ ꯎꯗꯦ ꯎꯁꯟꯗꯦ ꯑꯩ ꯑꯅꯤ ꯆꯥꯔꯦꯅ ꯅꯪ ꯑꯅꯤ ꯆꯥꯔꯣ ꯍꯧꯖꯤꯛ ꯑꯅꯤꯔꯛ ꯁꯨꯕꯁꯦ ꯐꯥꯏꯅꯦꯜꯅꯦꯕ ꯑꯣ ꯃꯥ ꯑꯩꯒꯤꯗ ꯑꯅꯤꯔꯛ ꯆꯥꯕꯁꯤꯒ 이건 노래 야드레 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 이러래 हजिक मागी चैलेंज कइना पाउडर डबा माइ नमजनबा आजा चश्मा लगतो हजी चश्मा लगतो ꯇꯦꯛꯈꯤ ꯕꯁꯨ ꯌꯥꯏꯕ ꯑꯩ ꯅꯝꯖꯟꯕꯗ ꯃꯥꯏꯁꯦ ꯄꯥꯏꯔꯒ ꯑꯕꯣ ꯔꯦꯗꯤ 1 ꯅꯀꯣ ꯁꯣꯔꯗꯤꯡꯉꯦ ꯇꯧꯗꯣꯏꯅꯦ ꯄꯥꯎꯗꯔ ꯆꯪꯉꯤꯅꯤ 1 No, 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 no. ꯑꯅꯤꯔꯛ ꯉꯝꯗꯕꯩ ꯑꯅꯤꯔꯛ ꯉꯝꯗꯕꯩ ꯑꯃꯨꯛꯇꯪꯒ ꯑꯃꯨꯛꯀ ꯂꯦꯕꯨꯗꯅ ꯑꯍꯥꯟꯕ ꯆꯥꯕꯗꯒꯤꯅꯤ ꯁꯤꯅ ꯁꯦꯀꯦꯟ ꯆꯥꯕꯗꯩ 1 ꯂꯧꯔꯦ ꯂꯧꯔꯣ ꯉꯥꯛꯇꯪ ꯉꯥꯏꯕ ꯌꯥꯗꯦ ꯂꯦꯕꯨ ꯆꯥꯕꯗ ꯉꯥꯏꯅꯒꯤ ꯃꯁꯛꯇꯣ ꯌꯦꯡꯉꯨ ꯃꯌꯥꯝ ꯍꯟꯗꯛꯅ ꯃꯔꯥꯏꯕꯛꯇ ꯆꯥꯎ ꯅꯝꯁꯤ
Anta jengo ma'am. Lebu cha ngamdabagi. Masak fajadra yengo ma'am. ꯃꯌꯥꯝ ꯌꯥꯝ ꯐꯖꯅ ꯂꯥꯛꯆꯕꯅꯦ ꯑꯩꯁꯦ Sille yamna khasu khae makudu yamna. Fajadra yengo. Lebu cha ngamdabagi. To mangamdre. Mangamdabaina hujik mamai powder chare. Asi ma'am video si ꯈꯅꯥꯎꯗ powder changre makhanauda. ꯅꯠꯇꯦ ꯈꯅꯥꯎꯗ ꯑꯁꯤꯟꯕꯗꯣ ꯍꯧꯖꯤꯛ ꯂꯩꯔꯦꯕ Sille ma'am ado aidi ngame ado ma hujik ma ngam hodre ado ma'am video se please subscribe to biro like ꯁꯤꯌꯔ subscribe to biro ma'am comment the Comment bet su comment to tawbiro. bira kano nungsi ba comment to biro ꯑꯩꯗꯤ ꯕꯦꯠ ꯀꯃꯦꯟ ꯄꯥꯝꯃꯟꯗꯅ ꯍꯔꯥꯎꯕ ꯑꯃ ꯌꯥꯎꯔꯦ ay yam nungai ba tabada ꯃꯃꯣꯟꯅ ꯀꯩ ꯈꯜꯂꯤ ꯆꯤꯆꯦꯁꯦ ꯍꯩ ꯆꯥꯕ ꯌꯥꯝ ꯉꯝꯗꯦꯕ ꯑꯩꯅ hey chadi ba ma'am ꯑꯩꯅ ꯃꯣꯟꯗꯒꯤ ꯍꯩꯁꯦ ꯃꯌꯥꯝ ꯆꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯈꯜꯂꯤꯕ ꯃꯥꯁꯦ ꯈꯤꯇꯪ ꯆꯥꯕ ꯃꯥ ꯍꯦꯛꯇ ꯍꯥꯏꯌꯦꯕꯀꯣ ꯍꯩꯁꯦ ꯆꯥꯕꯒ ꯌꯥꯀꯨꯝꯃꯦꯅ ꯑꯗꯨꯗꯣ ꯑꯩꯅ ꯌꯥꯀꯨꯝꯗꯣꯏ ꯃꯥꯟꯅꯦꯅ ꯃꯉꯣꯟꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯍꯟꯕꯅꯦꯕ ꯆꯦꯂꯦꯟꯖ ꯇꯧꯕꯒꯤ ꯑꯩ ꯑꯗꯨꯝ ꯍꯔꯤꯅ ꯂꯩꯔꯦ masak se phajabane ado like share comment to biro fataba comment nate afa comment nusi ba comment ꯑꯩꯒꯤ ꯃꯁꯛꯁꯦ ꯐꯖꯩ ꯐꯖꯩꯗꯤꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯄꯥꯎꯗꯔ ꯇꯩꯔꯒꯦꯅ ꯄꯛꯑꯝꯃꯅꯤ ꯃꯌꯥꯝꯅ ꯄꯛꯇꯦ ꯄꯛꯇꯦ ꯍꯥꯏꯕꯤꯔꯛꯄꯗꯣ please ma'am pakte ga haibiragano kai sakse laina pirakpa masakne yam phajabane ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ bye ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ bye bye ꯕꯥꯏ ꯕꯥꯏ